Laimakong Kangpopi to Sisipur Powduna Satkadova, Kuki Sing Aadhaar Card Yaudrade, Laimakong Army Gate Powduna Chatlankhidre AR. Kuki zo militant singa political dialogue Sathabana Kaidawai the so, Tangdo Laitaba Manipur ama Ohenbang Amloy, Makoigi Matata, military crack Zathabaki Tangai Fadava Laihana, Maheso Townazam Pondokre. Iramda Manipur Butugaina Bohona River Kuki zo militant singa political dialogue Sathabana Kaidawai the so, Tangdo Laitaba Manipur ama Ohenbang Amloy, Makoigi Matata military crackdown Sathabaki Tangai Fadava Haina RPI Athawaligi National Secretary Mahesor Thamnauzamna ngasi Manipur gi Governor Ajoy Kumar Bala unaduna phongdoklam lai hairi wafam asi Central Lenga ki Home Secretary oina Thawpuramba Governor Ajoy Kumar Bala ga unaruba matung Raj Baban mamangda paumi singa unabada Mahesor Thamnauzamna phongdokibani mahana paumi singda makhata na hai kukizo militant singi mathakta military crackdown chathabagi tangai phadaba du RPI Athawaligi maikaidagi Governor da mayek sengna thamlam lai hai ki kuki khun singda village chief Singa Tauling but the Tauduna Hereditary Chieftainship Kitchanabi Si Thingnaba, Manipur Hill Area Education Chief Right Act 1967 upon Panasana Hanbagi, Tangai Fadabusu Tamlamki Haidi, Indiagi Republic Day January 26 Ki Ayupung Maridagi, Lumitang Warampung Taruk Power Sore Pana Total Shutdown laothokhre, Lagliba January Kungataruk 2025, Loilam Sandokpa Indiagi Republic Day Numit Kanglaipak Manipur Yauna, Wesia Lamdamgi Miyamna Yaupam Tokte, Indiana Maning Tambaleba Masamasa Kaya Namduna Lokshilaga, Masagi Lamne Hajinduna, India Koba Punba Laibaki Constitution Ama Semduna, Langaglon Ama, Namchat Chatnaba Hokiba, India Gi, Republic Day as Kanglepak Manipur Gi Republic Day Nate, Kanglai Miang Gi Loi Mapu, India Gi Minai Oide, Mikapole Haiduna, Mayek Seng na Kangarbanumini, Loilam Numit Asigi Ayupung Maridagi Numidangaram Pumanga Paba, General Strike Lautokle Haina, Aina Tinkraba Manipur Gi La Haulub Ama Oidiba, Socialist Revolutionary Party Sorepa, Kanglaipaki Publicity and Organization ki Thawpuriba MCI Fabina Kuyek Biduna Press the Thadorpa Zero Lamana Haidi Sore Pagi Lami Manga Indo Myanmar border dagi phare Aina Tinkarba Manipur gi Lahulu Ama Oriba Socialist Revolutionary Party Sorepa Kanglaipak ki Lami Manga Ngarang Indo Myanmar border pillar 77 manakta Manga Suba Assam Rifles ki Kangbuna phare Haidi Pharaba Sorepa gi Lami Manga Ado Kaksim Police Station da Kusinkhre Haidi Pause Sina Phangba Pau gi Matung inadi Pharaba Singadu Thawba Laisang Them dagi Laisang Them Sumoje Sahi Kuntraga Mari Apokpa El Mangi Gobin Gram Makale Kaidagi Langamba Elias Pebam Sahi Taraganipan Apokpa Laikidraba Pebam Kadam Singh Laisram Raju Singh Elias Pidepa Elias Nelson Sahi Kunganitoy Apokpa El Raju Kainau Thongkha Madi Kamba Elias Milan Maitei Sahi Kungamanga Apokpa En Tombi Maitei Kairao Langdum Dagini Makoi Dagi mobile phone Ama recover Taure Haidi Pharaba Miyon Manga Asi Kaksun Police Station da Kusinkhre Haidi Kangpokpi Lun Khongjang da Operation da Khulaikia Phagale Security Force in the Manipur Sing Amusung Tam Anigi Tonga Tonga Famda Satarapa Operation da Khulaikia Phagat Paleptre Ngasesu Kangpopi District Manungchana New Koithelmanbi Police na Konba Lung Khongjanggi Akoiba Famda Sathakiba Operation da Losendun Thamlamba Khulaikia Phagat Pangamle Haidi Phagalaba Khulai Sing Adudi 7.62 mm sniper rifle ama 9 mm pistol manga magazine manga SBBL gun ani 36 hand grenade ani live round of ammunition taru stun shell normal ani air smoke cell siliu ama air smoke cell ama Motorola communication set ama phagat pangamkhre phagalaba polam sing adu mari leinaba police station singda Kusinkhre haidi Kijo Council na Ministry of Home Affairs ki Security Advisor Northeast AK Misra unaruba matungda cycle area dagi lansian kibasing halagnaba kuki in peace cycle na khangankre kanagumba anakpa amadi arapad laikiba maitai khultai na cycle gi miyosing thu na mayomda hanjindabai taragadi kuki in pin action lokhalakpada warauba yaro haidi asumna iduning thauna thamlagle